mayambu taramna ukjabaga loinana panthoi mangang na ikokno na khurumjari ngasi su mahausago mayamgi damakta yamna nungaiba phunga wari ama amuk puduna lakjari wari asibu thabirakpana Sanathoi Chanu anganba ayukni thamna patki mapan aduda nupi paring phamduna makhoina pat adudagi wana pharuba nga kayabu yonaba laknari laiba lakpa miyoi kayaso ngadugi mamalgi damakta mantikna duna ngangnari ngayon bi kaya aduga khatnaba su kongaini ngayon bi kaya aduga laiba lakliba mayam aduga hera ipu da ai ngase laidaba yate haibadi haijakhide aduna aigi ngase lainingaga layu lainingraga to ngase ipu da yondrabasu toke adukna sakta khatladi ibema aina haibadi nangi ngase tangmali mamal khara aduk taw haibani lairuyedi haikhide da naiso Pidring songli ba nga asibo mabuk patlaba nga amagi mamalgamna taw haiba asibo nga bro ipubo akhoi su yang wana patagi phari bani aduna taba sungam ngamoy hera laishabi ni haidana adu ngangna bi bewani yaraga di isu mamal khara taraga nangi nga sei leibi khige tawbani yadrabani na toksau kaino nangondagi nga leidraso yaina ngayon bi mayam asidagi leiruge chalo nangonda ni ne phana mamal yamgera tagera ai nga asimadi sungyon yolaroi chalo nangdi mata amagi leishabini na nupa ga di phangoibo nangi na tawduna di nga lebala ira ayum pani paloi yengbala ira nangda halagi he hanuba asi haiduna nga lege haiduna mage potpham mamangda lepliba ahan nupa adubatan khirami ahal adusu ngayon bi chanuda phalap yenglamaga chakhirami migi nga sibo hongna piyone yadraga aingonda saubibaga su tawri aina patagi nga sengse kayang wana phagi di khangri nong phalaga khangdawni laibala ko mi singse Chanugi nakanda nga yolibi hanubi aduna Chanuwa nangna nupa asida tawkribado matik charabani aidi pelibani thamoise ibo khoidine ahan oirabana makhoigumba singsiga manaduna wangang na basungam dredo masidani makhoina nungaijabi oirise abo makhoini hekta henjalakpa yaba nateda ai masakhangda dawrini asige ahalse numit nini humni leibagane aigi ngayon pham asida amuk leplarani yengo chami isu sanuna haiba chami pat mapal asida ngayo libi mayam asida tagat tekpa ngayo libase isu khaktabu oiramgani ai khoidi ahalgi matam oirabanina mamlingai nganta hagwatuna pata kumlaga nga phaba sungam dredo aduna ne atopa midagi nga oina leiduna yole makhoidagi aikhoina leiriba nga do mafam asida yonaba puthorakpa matamdadi ne adum siduna leiramle abo aina makhoida sauningbagi maramdi sinida makhoigumna phamungda nungaina tumduna leiraga nga pharuba nate haijabanida ingkrabaning thamtha asida nganna hagotuna pata kumduna phalrini masidabu nga mamal tabiyu kaina mathanga haireksano nga sinane makhyatu da namsinge hanubi abana hanubi aikhoi mayamsu isu januga nga yonminabadagi thauna amadi laiye hadaki matangse aduni hairise aikhoi se isu januga nga yonminariba makhaine laiba lakwa arikpa mi singsinadi henjinba ngamdo manre amanaso isu janu se masin khara kanjara sune nuksibana idi aigi sunupagi ne isunubi oina haina bi haurasira khangdene he abo thaga sanaramaga aroibagi dudi ai saugi tawi ko abang bisidia abok na phagi tawbani ne isuna nga saidagi saubaduda ngahak noknaba haidana abokidi isunupa amatta leijadeda isunupi ngaktani nupa amatang yawramadine isunupi oibadi soiroida aboki wathi waremdo ai taningdeko hanubi mayamdo chanuna amuka hena paikhibaduda magi matawbo yenglaga noklami numidang wairam oisilaklabada chanu potphamdu loisili chanuwa nangbu hallage hairi bro hoy abok hallage imado masangam haude
ꯇꯣꯝꯆꯥꯗꯣ ꯀꯝꯗꯧꯔꯝꯒꯗꯕꯅꯣ ꯈꯪꯗꯦ ꯏꯃꯥꯅꯒ ꯃꯁꯥ ꯉꯝꯗꯅ ꯂꯩꯕꯗꯨꯗ ꯑꯗꯨꯅ ꯈꯔ ꯉꯟꯅ ꯌꯨꯝꯗ ꯍꯜꯂꯒꯦ ꯇꯧꯕꯅꯦ ꯑꯕꯣꯛ ꯍꯩꯃꯥ ꯀꯌꯥꯝ ꯀꯟꯅ ꯃꯁꯥ ꯉꯝꯗ꯭ꯔꯤꯅꯣꯅꯦ ꯇꯣꯝꯕꯤꯗꯨꯕꯣ ꯌꯥꯝ ꯀꯟꯅ ꯃꯁꯥ ꯉꯝꯗꯕꯗꯤ ꯅꯠꯇꯦꯗ ꯑꯕꯣꯛ ꯅꯍꯥꯟ ꯄꯥꯠꯇ ꯉꯥ ꯐꯥꯕ ꯆꯠꯃꯤꯟꯅꯕꯗꯅꯦ ꯅꯣꯡ ꯆꯣꯠꯈꯤꯕꯒꯤ ꯂꯣꯛ ꯂꯩꯍꯧ ꯇꯧꯕ ꯈꯛꯇꯅꯦ ꯑꯣꯍꯣ ꯑꯣꯟꯊꯣꯛꯄꯅꯤꯗ ꯑꯗꯨꯗꯤ ꯋꯥꯕꯅ ꯂꯣꯏꯔꯅꯤꯅꯦ ꯏꯁꯨꯁꯦ ꯋꯥꯗꯦꯗ ꯑꯕꯣꯛ ꯑꯗꯨꯗꯤ ꯑꯕꯣꯛ ꯃꯌꯥꯝ ꯉꯥꯏꯍꯥꯛ ꯂꯩꯕꯤꯍꯧꯈ꯭ꯔꯣꯀꯣ ꯅꯁꯨ ꯈꯔ ꯍꯜꯂꯝꯃꯒꯦ ꯍꯣꯏ 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 ꯐꯖꯅ ꯆꯠꯂꯨꯀꯣ ꯍꯣꯏ ꯑꯕꯣꯛ ꯆꯅꯨ ꯃꯀꯣꯛꯇ ꯉꯥ ꯍꯥꯞꯄ ꯊꯨꯝꯃꯣꯛꯇꯣ ꯊꯥꯡꯒꯠꯂꯒ ꯃꯌꯨꯝ ꯃꯥꯏꯀꯩ ꯇꯝꯅ ꯍꯥꯊꯨ ꯍꯥꯊꯨ ꯆꯠꯈꯤꯔꯝꯃꯤ ꯃꯥꯅ ꯆꯠꯈꯤꯕꯗꯣ ꯉꯥꯌꯣꯟꯕꯤꯁꯤꯡ ꯑꯗꯨꯅ ꯌꯦꯡꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯍꯧꯏ ꯏꯁꯨ ꯆꯅꯨꯁꯦ ꯋꯥꯗꯤ ꯋꯥꯖꯔꯕꯅꯤ ꯇꯧꯔꯤꯁꯦ ꯋꯥꯕ ꯍꯥꯏꯕꯕꯨ ꯐꯖꯅꯗꯤ ꯋꯥꯔꯝꯒꯅꯤ ꯏꯆꯦ ꯃꯥꯅ ꯈꯔ ꯃꯉꯥꯎ ꯊꯤꯖꯕꯁꯤꯗꯅꯦ ꯋꯥꯗꯕ ꯃꯥꯟꯕꯒꯤ ꯋꯥꯅꯤ ꯑꯗꯣ ꯋꯥꯏ ꯍꯥꯏꯕ ꯋꯥꯍꯩꯁꯤꯃꯁꯨ ꯃꯥꯒꯤ ꯃꯆꯤꯟ ꯑꯁꯤꯗꯒꯤ ꯁꯨꯡꯍꯥꯏ ꯍꯥꯏꯗꯦꯅꯦ ꯏꯆꯦ ꯇꯥꯗꯦ ꯃꯗꯨꯃꯗꯤ ꯏꯅꯥꯎ ꯋꯥꯕ꯭ꯔꯥ ꯍꯪꯂꯨꯔꯁꯨꯅꯦ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯋꯥꯗꯦ ꯍꯦꯛꯇꯃꯛ ꯍꯥꯏꯔꯛꯀꯅꯤ ꯍꯧꯖꯤꯛꯇ ꯃꯌꯨꯝꯗ ꯆꯠꯈꯤꯕꯇ ꯉꯥꯏꯔꯤꯕ ꯆꯅꯨꯗꯣ ꯍꯥꯊꯨ ꯍꯥꯊꯨ ꯑꯃꯨꯛ ꯆꯦꯟꯁꯤꯜꯂꯛꯂꯒ ꯑꯕꯣꯛ ꯅꯣꯏꯒꯤ ꯃꯅꯤꯡꯒꯤ ꯂꯝꯕꯤ ꯄꯔꯤꯡꯗ ꯍꯧꯕ ꯅꯣꯡꯃꯪꯈꯥꯗꯣ ꯃꯅꯥ ꯈꯔ ꯊꯠꯈꯤꯒꯦ ꯉꯁꯥꯏ ꯍꯥꯏꯒꯦ ꯇꯧꯔꯒ ꯀꯥꯎꯔꯝꯃꯤꯅꯤ ꯍꯩꯃꯥ ꯑꯗꯨꯒꯤꯕꯨ ꯑꯃꯨꯛ ꯍꯜꯂꯛꯇ꯭ꯔꯕꯁꯨ ꯌꯥꯕꯗꯨꯗ ꯑꯗꯨꯝ ꯍꯦꯛꯂꯒ ꯄꯨꯈꯣ ꯌꯥꯗ꯭ꯔꯣ ꯆꯅꯨ ꯋꯥꯔꯅꯤꯅꯦ ꯅꯪꯕꯣ ꯇꯜꯂꯤꯗ ꯑꯕꯣꯛ ꯑꯩ ꯃꯄꯨꯗ ꯍꯥꯏꯗꯅ ꯄꯣꯠꯆꯩ ꯍꯦꯛꯄꯗꯣ ꯍꯣꯏ ꯏꯁꯨꯅꯅꯦ ꯍꯦꯛꯅꯤꯡꯕ ꯃꯈꯩ ꯍꯦꯛꯈ꯭ꯔꯣ ꯍꯣꯏ ꯑꯕꯣꯛ ꯑꯗꯨꯗꯤ ꯑꯩ ꯆꯠꯂꯦꯀꯣ ꯍꯣꯏ ꯑꯃꯨꯛ ꯍꯜꯂꯒ ꯆꯦꯜꯂꯛꯂꯅꯨꯀꯣ ꯅꯪꯅ ꯍꯦꯛꯅꯤꯡꯕ ꯆꯥꯅꯤꯡꯕꯗꯣ ꯑꯗꯨꯝ ꯍꯦꯛꯈ꯭ꯔꯣ ꯍꯣꯏ ꯑꯕꯣꯛ ꯍꯧꯖꯤꯛꯇꯤ ꯃꯄꯨꯒꯤ ꯌꯥꯊꯪ ꯐꯪꯕꯅꯤꯅ ꯂꯣꯏꯅ ꯍꯦꯛꯊꯔꯒ ꯄꯨꯈ꯭ꯔꯒꯦ ꯊꯤꯗ ꯑꯉꯥꯎꯕꯤꯁꯤꯗꯤ ꯇꯣꯝꯆꯥ ꯅꯆꯦꯗꯨꯕꯨ ꯍꯜꯂꯛꯇ꯭ꯔꯤꯕ꯭ꯔꯣ ꯍꯜꯂꯛꯇ꯭ꯔꯤꯌꯦ ꯍꯜꯂꯛꯑꯗꯤ ꯏꯃꯨꯡꯗ ꯆꯪꯉꯛꯀꯅꯤ ꯏꯃꯥ ꯅꯆꯦꯗꯣ ꯍꯜꯂꯛꯇ꯭ꯔꯤꯕ ꯑꯣꯏꯔꯕꯗꯤ ꯏꯃꯨꯡꯗꯣ ꯁꯨꯝꯆꯤꯠꯇꯣ ꯄꯥꯏꯔꯒ ꯋꯥꯏ ꯈꯔ ꯇꯥꯁꯤꯟꯕ ꯌꯥꯗ꯭ꯔꯣ ꯅꯪꯕꯣ ꯍꯣꯔꯦꯟ ꯅꯆꯦꯗꯣ ꯍꯜꯂꯛꯑꯒ ꯇꯧꯔꯕꯗꯤ ꯋꯥꯕꯅ ꯂꯣꯏꯔꯅꯤꯅꯦ ꯅꯪꯕꯣ ꯅꯆꯦꯒꯤ ꯃꯇꯦꯡ ꯈꯔꯁꯨ ꯄꯥꯡꯉꯨꯅꯦ ꯇꯣꯝꯆꯥ ꯅꯪꯕꯣ ꯌꯥꯝ ꯋꯥꯔꯕꯅꯤꯅꯦ ꯅꯆꯦꯁꯦ ꯏꯃꯥ ꯅꯪꯕꯨ ꯅꯁꯥ ꯉꯝꯗꯦ ꯍꯥꯏꯔꯒ ꯋꯥꯗꯨ ꯌꯥꯝꯅ ꯉꯥꯡꯉꯤꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯈꯪꯗꯤ ꯈꯪꯗꯅ ꯑꯩꯅ ꯀꯔꯤ ꯈꯪꯗ꯭ꯔꯒꯦ ꯅꯪ ꯉꯁꯥꯏꯗꯒꯤ ꯂꯩꯀꯥꯏ ꯀꯣꯏꯗꯨꯅ ꯂꯩꯔꯨꯔꯤꯕ ꯅꯠꯇ꯭ꯔꯣ ꯏꯃꯥ ꯁꯥꯎꯍꯜꯂꯛꯀꯅꯨꯀꯣ ꯇꯣꯝꯆꯥ ꯅꯪ ꯍꯣ ꯑꯩꯁꯦ ꯉꯁꯥꯏꯗꯒꯤꯅꯦ ꯏꯃꯨꯡ ꯋꯥꯏ ꯇꯩꯔꯤꯅꯤ ꯍꯧꯖꯤꯛꯅ ꯆꯥꯛꯁꯪꯗ ꯂꯩꯔꯪꯃꯩ ꯍꯧꯒꯠꯂꯒ ꯆꯥꯛ ꯊꯣꯡꯉꯤ ꯆꯥꯛꯁꯦ ꯆꯦꯡ ꯆꯪꯉꯦ ꯏꯆꯦꯅ ꯍꯜꯂꯒ ꯉꯥꯡꯒꯗ꯭ꯔꯣ ꯏꯃꯥ ꯋꯥꯏ ꯇꯩꯔꯕꯁꯨ ꯆꯥꯛꯇꯨꯗꯤ ꯀꯩꯗꯧꯕꯒꯤ ꯊꯣꯡꯉꯨꯔꯤꯅꯣ ꯅꯪꯕꯨ ꯇꯣꯝꯆꯥ ꯅꯆꯦꯅ ꯋꯥꯅ ꯉꯥ ꯌꯣꯜꯂꯒ ꯂꯩꯔꯤꯕ ꯆꯦꯡꯗꯣ ꯃꯥꯡꯍꯜꯂꯕꯗꯤ ꯁꯥꯎꯕ ꯇꯥꯕꯅꯤꯅꯦ ꯑꯁ ꯑꯩꯗꯤ ꯀꯅꯥ ꯈꯪꯅꯦꯒꯦ ꯆꯥꯛꯁꯤ ꯆꯦꯡ ꯆꯪꯅꯤꯗꯤ ꯑꯩꯉꯣꯟꯗ ꯍꯥꯏꯔꯝꯕꯁꯨ ꯅꯠꯇꯅ ꯏꯃꯥꯅ ꯏꯆꯦꯒꯤ ꯃꯇꯦꯡ ꯄꯥꯡꯉꯨ ꯍꯥꯏꯕꯗꯨꯗ ꯆꯥꯛ ꯊꯣꯡꯕꯤꯕꯅꯦ ꯏꯃꯥ ꯍꯩꯄꯥꯗꯣ ꯁꯥꯔꯕꯗꯤ ꯈꯣꯟꯊꯤꯗꯣ ꯆꯥꯔꯣ ꯑꯗꯨꯝ ꯑꯩꯉꯣꯟꯗ ꯋꯥ ꯉꯥꯡꯂꯛꯀꯅꯨ ꯑꯩꯅꯦ ꯁꯨꯝ ꯈꯣꯏꯗꯧꯁꯦ ꯁꯥꯎꯒꯠꯇꯧꯔꯦ ꯏꯁꯥꯅꯒ ꯉꯝꯗꯕꯁꯤꯗ ꯅꯪ ꯉꯥꯡꯅꯕꯁꯦ ꯌꯥꯝꯅ ꯋꯥꯏ ꯃꯃꯥꯒ ꯃꯄꯥ ꯅꯨꯄꯥꯒꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯇꯥꯕꯗ ꯆꯅꯨ ꯃꯃꯤꯠꯇꯒꯤ ꯄꯤ ꯇꯨꯞ ꯇꯥꯔꯛꯏ ꯑꯃꯨꯛ ꯍꯟꯗꯨꯅ ꯊꯣꯛꯂꯛꯂꯒ ꯀꯔꯤꯁꯨ ꯇꯥꯍꯧꯗꯕ ꯁꯥꯗꯨꯅ ꯃꯥꯒꯤ ꯍꯧꯅꯕꯤ ꯎꯔꯥꯎꯗꯨꯅ ꯆꯪꯉꯛꯏ ꯇꯣꯝꯆꯥ ꯏꯆꯦ ꯍꯜꯂꯛꯑꯦ ꯊꯣꯡ ꯍꯥꯡꯉꯣ ꯀꯔꯤꯅꯣ ꯊꯣꯡ ꯍꯥꯡꯗ꯭ꯔꯤꯁꯤꯕꯣ ꯑꯩꯕꯨ ꯃꯥꯡꯒꯣꯟꯁꯤꯗ ꯑꯍꯤꯡ ꯂꯦꯛꯑꯣ ꯍꯥꯏꯔꯤꯔꯣ ꯇꯥꯔꯦ ꯏꯆꯦ ꯍꯥꯡꯉꯒꯦ ꯉꯥꯏꯍꯥꯛ ꯂꯩꯔꯝꯃꯣ ꯆꯥꯛꯁꯪꯗꯒꯤ ꯆꯦꯟꯊꯣꯔꯛꯂꯒ ꯊꯣꯡꯒꯤ ꯄꯧꯔꯨꯟ ꯆꯩꯗꯨ ꯂꯧꯊꯣꯛꯏ ꯇꯣꯝꯆꯥ ꯀꯣꯛꯇꯒꯤ ꯊꯨꯝꯃꯣꯛꯁꯦ ꯑꯃꯨꯛꯇ ꯊꯥꯡꯗꯧꯁꯦ ꯇꯣꯝꯆꯥ ꯉꯁꯥꯏꯗꯤ ꯂꯨꯝꯈꯤꯗꯕꯅꯤ ꯍꯧꯖꯤꯛꯇꯤ ꯈꯨꯠꯂꯨꯝ ꯑꯃ ꯇꯧꯔꯦ ꯍꯣꯏ ꯏꯆꯦ ꯌꯥꯝ ꯂꯨꯝꯃꯤꯁꯤꯗꯤ ꯂꯨꯝꯕꯅꯤ ꯇꯣꯝꯕꯤ ꯍꯤꯞꯂꯝꯕꯗꯨ ꯍꯧꯒꯠꯂꯛꯂꯒ ꯉꯥꯗꯨꯕꯨ ꯁꯤꯠꯇ꯭ꯔꯕꯣ ꯑꯃꯠꯇ ꯆꯅꯨ ꯁꯤꯠꯂꯦ ꯉꯁꯤꯗꯤ ꯍꯥꯟꯅꯒꯨꯝꯅ ꯁꯤꯠꯂꯛꯇ꯭ꯔꯦ ꯏꯃꯥ ꯍꯅꯨꯕ ꯑꯃꯒ ꯉꯥ ꯃꯃꯜ ꯇꯥꯕꯒꯤ ꯈꯠꯅꯕꯗ ꯑꯇꯩꯗꯨꯁꯨ ꯑꯩꯉꯣꯟꯗꯒꯤ ꯉꯥ ꯂꯩꯕ ꯀꯤꯖꯔ ꯃꯥꯜꯂꯦ ꯑꯩꯅ ꯃꯤ ꯈꯠꯅꯒꯅꯨ ꯍꯥꯏꯔꯒ ꯉꯁꯤꯁꯨ ꯑꯃꯨꯛ ꯃꯤ ꯈꯠꯅꯔꯕ꯭ꯔꯥ ꯆꯅꯨ ꯏꯃꯥ ꯇꯣꯛꯑꯁꯤꯗ ꯃꯁꯤꯒꯤ ꯋꯥꯁꯦ ꯑꯩ ꯅꯣꯡꯃꯪꯈꯥ ꯐꯨꯜꯂꯛꯀꯦ ꯑꯗꯨꯒ ꯃꯍꯤꯗꯣ ꯈꯔ ꯊꯛꯆꯤꯜꯂꯣ ꯂꯣꯛꯇꯣ ꯐꯅꯕ ꯏꯃꯥꯅ ꯍꯥꯏꯕꯁꯦ ꯏꯜꯂꯔꯣꯏꯗ꯭ꯔꯥ ꯆꯅꯨ ꯅꯪꯕꯣ ꯍꯌꯦꯡꯗꯒꯤꯗꯤ ꯃꯤꯒ ꯑꯃꯨꯛ ꯍꯟꯅ ꯈꯠꯅꯔꯣꯏꯁꯦ ꯏꯃꯥ ꯇꯣꯝꯆꯥ ꯃꯆꯦꯗ ꯀꯤꯅ ꯌꯦꯡꯂꯒ ꯏꯆꯦ ꯆꯥꯛ ꯆꯦꯡ ꯆꯪꯉꯦ
ꯆꯪꯖꯔꯁꯅꯨ ꯀꯩꯗꯧꯔꯒꯦ ꯑꯗꯨꯕꯣ ꯍꯌꯦꯡ ꯏꯆꯦꯅ ꯉꯟꯇꯥ ꯍꯧꯒꯠꯂꯒ ꯍꯥꯎꯅ ꯊꯣꯡꯂꯝꯃꯒ ꯂꯣꯏꯔꯦ ꯇꯊꯤ ꯉꯥꯡꯕꯤꯔꯛꯀꯗ꯭ꯔꯥ ꯈꯜꯂꯨꯕꯅꯤ ꯃꯆꯦꯅ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯈꯟꯗꯅ ꯍꯥꯏꯔꯛꯄꯗꯨꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯇꯣꯝꯆꯥ ꯃꯥꯒꯤ ꯊꯃꯣꯏꯅꯨꯡꯗꯨꯗ ꯅꯠꯇꯦ ꯅꯪꯒꯤ ꯉꯥ ꯃꯌꯥꯝ ꯑꯃ ꯂꯦꯝꯃꯛꯏ ꯍꯥꯏꯔꯤꯕꯗꯨꯕꯣ ꯀꯔꯝ ꯇꯧꯗꯧꯔꯤꯕ ꯆꯅꯨ ꯆꯥꯛ ꯇꯣꯛꯂꯒ ꯋꯥꯏ ꯊꯥꯔꯒ ꯌꯥꯏꯊꯣꯛꯂꯝꯃꯒꯦ ꯏꯃꯥ ꯅꯁꯥꯅ ꯋꯥꯅꯕ ꯑꯗꯨꯝ ꯍꯦꯛ ꯁꯤꯜꯂꯤꯗꯀꯣ 이마기 이베만 능세 마말 khara taraga loina yonthokhi haide ima ai suning thamtha sida pata kumlaga pharuini yam taman khre moina hariba mamaldo atai tawraso aingwanda adman tarakpadi yaroi moina nga le birasu yaina mai de yairaga ibuk pena sa thoke makhoi de yondogi sarupudi namidang oirakpaga laikai enigi khuntaina pham aduda napa khara phamlaga ganjal thakli ngasidi onthokpa kumhai ema uidana ita oide thamna pata kari kumhai urino haisibu ita hojibu kumhai matamlane as adumba kumhai duna te dai ta aina haidalibu kumhai side adudi karamba kumhai na haisibu ai hana mukta wari si fazana lirakhi kaidarogi tawnumbo masi aina khoidok saglaktana ngan thaksina langakani se herai ta nangso ngan thakna langakpada ai sibudi shiri kaino hoi kharabudi nani to edudi wari ga mata liyaroi tamningdraga to ukarino nupa adu sauna phuk hawgalaga satki masigi apik khaiba jaw hendabase sauna sawaliba amuki thabam phawba leiroi saktam siga unu usitridi amuk toiba moi mapagi maranna ganja thabusu mangairi nawa lode chaning chaluna ngasai makhai makhoina ganja thakliba adugina kanda phamliba nupaduna yare manaroni to adudi yumda hanaba tawsira thengadi imana u chaine ngonda he rai taw nusu nupa mandaba tawrakanunda hore noi imana chaida chairagana amako hajilu kaidaroge talli dei taw ai imada chintibudo adu oiragana chaido charo kaidaroge taw hausi isu wa chauna mafam asida ngangrise ai nupi mamangdadi ngamoidarini tondra nupa ai khoise nupi bu thikrabadi taw ganjagi ni sa palak labana amuk nok amuk kap tawduna wari liri mataw chingkhaida ngahaki matung magi marukto mayumda thinbiramlaga chingkhai yumda changi sanare thenglaba phawba masanupa halaktabaduda makutta mayai oirap chawba chai ama pairaga masanupa halakpaga phunaba sem saduna le chingkhai thongdu namlaga haifet yengi pona tharamdaba aduda phanadum phare khanduna thongdu hangtoklaga changi mana tung onthoktuna pona thajallingai tungdagi mamana chaiduna kanthari maha chandan nangda phuraga phadawne isei iyumsida nama hanubi ei ama lehawri haiba khangda khai asuk thenglaba phawba koiduna langduna leithokpa ima kalakanu nai chaido ai wado haigiba nangi chaido saidamda thongkhoba karigi asengbu wa khangbra do nang ayo ima yamna ye kalakanu haibani ima nasaga se amata nusiba phawdrba ima nangbo sum kansilai sibu mina nai haina nang poklubadagi aise warabani ni waraba hojik po nangbo angang macha amagum koi thok lang thok tuna matam manghanduna leiba matam la haibani he nasung namanaba singdi macha masu yauna khrabani ne ima aisu ai tabu yaba thabak thiri aduda phangdabagi watani phangoi nangdi phangoi laikai asiga thangnana leiba tombigi macha ni pichanu do kayam suba nomba kali nangdi adugumba suba nomba kanba migi matawdi tamoi laipung phamduna wasoi ngangba ganja thakpa mi kharaga punsilaga oiridaba manglan sagatpa asini ne nangna hairisi natra as onthokna talli khoi ma sidi achamba ngakte hairadun hoini ine tambigi macha nupi ama leibudo masakkadi onthokna fajakhibani angang oringida ado hojupudi ukidaba koiri ho mi dine mama do masa khitang nungai tabada mama gi mahut mana ne nga yoli mama gi mateng mayam ama pangi ai khoi gi di kadai ai gi di adu sunupa mi gi na nupi mi gi na marin pale nupi oirasu ai
ꯑꯩꯈꯣꯏꯒꯤꯅ ꯃꯔꯤꯟ ꯄꯥꯟꯗꯦ ꯅꯨꯄꯥ ꯑꯣꯏꯔꯁꯨ ꯃꯔꯤꯟ ꯄꯥꯜꯂꯤ ꯄꯥꯟꯗꯦ ꯇꯧꯔ ꯂꯩꯔꯤꯁꯤꯕꯨ ꯀꯩꯒꯤꯅꯣ ꯏꯃꯥ ꯑꯩꯈꯣꯏ ꯆꯥꯛ ꯂꯣꯏꯔꯕꯣ ꯆꯥꯔꯁꯤ ꯑꯩ ꯆꯥꯛ ꯌꯥꯝ ꯂꯥꯝꯃꯦ ꯀꯗꯥꯏꯗꯒꯤ ꯆꯥꯛꯅꯣ ꯑꯩ ꯍꯜꯂꯛꯄꯗ ꯉꯥꯏꯔꯤ ꯅꯪ ꯊꯣꯡꯉꯁꯨ ꯆꯠꯂꯣ ꯋꯥꯕꯅ ꯉꯁꯤꯗꯤ ꯀꯔꯤꯅꯣ ꯉꯥꯅ ꯃꯔꯣꯜ ꯑꯃ ꯁꯤꯠꯇ꯭ꯔꯤꯕ ꯏꯃꯥ ꯑꯩ ꯇꯜꯂꯤꯗ ꯅꯨꯄꯥꯅꯕꯨ ꯀꯃꯥꯏ ꯆꯥꯛ ꯊꯣꯡꯗꯣꯏꯅꯣ ꯅꯨꯄꯥꯁꯤ ꯅꯨꯄꯤ ꯈꯛꯇꯅ ꯆꯥꯛ ꯊꯣꯡꯂꯒ ꯆꯥꯅꯤ ꯍꯥꯏꯔꯕꯗꯤ ngasi di saksa rano adudi ai di wari ngasi di ne chak thong bagi upai leitre asi hairem laga mama do kala changlaga tungkhre jingkhai sak phana lam labasu saksang da changlaga chak thong ba tan badagi namit tama chak chara helami ahing do tamtha basu yaram de chak lam bagi mabuk toina khongak pa aduda adubu jingkhai phana chak lam labasu adan bana hen bana aduma khangli Janu mamlingai hawgatlaga patanga phaba chatpada punanaba nga tungon kana thiringai legagi mane singna kawrakpana halari Janu nangbu loirabro ngasidi khara ngana chasi inga su ingna nga do khariyamna phaba ngambri yingse ine loi tholage ima aisa lukhige hoi mi khatnaganu ko hoi ba patanga phaba chatpada bo aibu mi khanaba yaukhrabra ma khanade adu oirasu khanaganu ko mina thina ngangnaba do ima tabu ngamde hoi ine salase hoi lao haima Janu nangdi kokset ka yetba nangaktrabro hathu tawbada nangakdaba nate da ine ngarang aina motle haidana sudok lambada kangamdre ngasido ningtham tha oibasanara karino ihe tumi chikpana loirani ni tawrise chi oida ine lairba mapokse yam toli da ine kokset macha ama phauba ani suna leiduna thambangamde sinabo karamna khwai miyam ga manana hingbangam dorino khangde warunu se imousidi ngasi nga yamna phabda lai khuramo karigino harisibo ine hayeng sana konungda achauba saklen ama lei hainai madugi saklen aduda changadaba nga pumba lanmi thadok ne phajaba khallaga laibak asigi kasin koya pumba sin thungna chalaga lehengani hai lairaba ikhoi de laibak yamna phaba wani ni ko adudi ine mani asumna laikai gi mane khara duga ingkhraба ningthamgi ayingba khangdaba makhai pat aduda kumlaga nga phari thamna pat ki mapan aduda hanagum ahal oirabi nupi sing amadi Janu nga yoli ngarang Janu dagi nga leibagi khanaki ba ahal do ngasi su among nga legi haiduna laklami masigi ari prase amung la etarise ngasi so nga sitloi dari brakarino amadi tawre ngasi di sumaini hek haijiloi susidi ning thaugi lanmi singna ngarang singam me ngasi di leiba nungai roi haidana ibo haijingi ngasi di haibaga tawbaga ahal ado hanubi kayagi nga yon phamlanduna laklaga Janugi nga ado ngasi so tana legi hektamak mahairi ipo ngasi di nasugi nga se leiba yararoi ningthaugi lanmi singna ngarang singame hera nangsu hektamak haijingan daibema nakhoi gumba lairiba singna pat mapana phamlaga yonba nga ase nattene ningthaugi lanmi singna leidorise sel paiba kayana la loli banga dunne mamal tangna leidorise yam nungai jare nasuna khangdaba takpi bagi adudi ngasidi nga se charo ko hanu banang asi haiduna hal nupa adugi mamaida khwaidagi pikpa piding chongli banga ama khallaga langsilei hoi ngawran he nangbo migi maisida nga ahing basi langsilakli basibo yam hokna pambado ipuna adudu pukro aina ipugidamakta mamal lagdabida adugi nga do pirabani angang nungna aduk usitaba hal ingonda namala takthoklaga phuangi yengudana Janu mama palakpaduda tumil lekhirami ngaihak leibaga ningthaugi manai mayam ama thamna patamna sagol thaujilei nga yolamba napi mayam do marang tawni magi nga sarukto lanmi sing aduna leikhina bahaiduna omsinbada mayam dugi kumhaidu ubada laptak phamli bisanuna khali
ꯈꯔꯕꯨ ꯇꯣꯡꯉꯕꯗꯤ ꯈꯟꯅꯗꯨꯅ ꯃꯥꯒꯤ ꯉꯥ ꯁꯔꯨꯛꯁꯦ ꯌꯣꯜꯍꯧꯅꯕꯅꯤꯅꯦ ꯇꯧꯅꯔꯤꯕꯁꯤꯡꯁꯦ꯫ ꯌꯨꯝꯗ ꯏꯃꯥꯅ ꯆꯩꯁꯥꯡ ꯑꯃꯒ ꯂꯩꯔꯝꯃꯅꯤ, ꯑꯗꯨꯅ ꯑꯩꯁꯨ ꯍꯜꯂꯒꯦ, ꯉꯥ ꯂꯩꯕꯤꯅꯕ ꯃꯤꯁꯨ ꯂꯥꯛꯑꯔꯣꯏ꯫ ꯋꯥꯈꯜꯁꯦ ꯈꯟꯅ ꯃꯥꯒꯤ ꯉꯥ ꯁꯔꯨꯛꯇꯨ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯤ ꯆꯅꯨ꯫ ꯅꯥꯀꯟꯗꯅ ꯌꯥꯝ ꯎꯁꯤꯠꯇꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤ ꯉꯥ ꯂꯩꯕ ꯂꯥꯛꯈꯤꯕ ꯑꯍꯜ ꯅꯨꯄꯥ ꯑꯗꯣ꯫ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯁꯨ ꯁꯒꯣꯜ ꯂꯥꯟꯃꯤ ꯈꯔꯒ ꯂꯣꯏꯅꯅ ꯂꯥꯞꯇꯛꯅ ꯁꯒꯣꯜ ꯊꯧꯗꯨꯅ ꯂꯥꯛꯂꯤ꯫ ꯃꯌꯥꯝꯅ ꯃꯥꯒꯤ ꯉꯥ ꯁꯔꯨꯛꯇꯨ ꯂꯩꯈꯤꯅꯕ ꯍꯣꯠꯅꯔꯤ, ꯑꯗꯨꯒ ꯂꯩꯁꯥꯕꯤ ꯑꯃꯅ ꯉꯥꯗꯨ ꯂꯣꯏꯁꯤꯜꯂꯤꯕꯗꯨ ꯎꯕꯗ ꯃꯅꯥꯏꯁꯤꯡꯗ "ꯅꯈꯣꯏ ꯀꯅꯥꯅꯣ ꯑꯃ ꯆꯪꯂꯒ ꯃꯇꯥꯏ ꯏꯔꯣꯏ ꯂꯣꯏꯕ ꯁꯔꯨꯛꯇ ꯂꯩꯁꯥꯕꯤ ꯑꯃꯅ ꯉꯥ ꯂꯣꯏꯁꯤꯜꯂꯤꯕꯁꯦ? ꯑꯁꯤꯗꯒꯤ ꯉꯥꯗꯨ ꯂꯩꯔꯨꯆꯣ ꯆꯠꯂꯣ꯫ ꯐꯒꯅꯤ ꯔꯥꯖꯀꯨꯃꯥꯔ꯫ ꯀꯅꯥꯅꯣ ꯑꯃꯨꯛ ꯆꯪꯉꯛꯏꯁꯤꯅ? ꯑꯩꯅ ꯉꯥꯁꯦ ꯂꯣꯏꯁꯤꯜꯂꯒꯦ ꯇꯧꯔꯀꯥꯟꯁꯤꯗ꯫ ꯂꯩꯁꯥꯕꯤ, ꯅꯪꯒꯤ ꯉꯥꯁꯦ ꯑꯩꯈꯣꯏ ꯂꯩꯈ꯭ꯔꯒꯦ, ꯄꯨꯂꯞꯅ ꯃꯃꯜ ꯀꯌꯥ ꯑꯣꯏꯒꯅꯤ? ꯂꯥꯟꯃꯤ ꯑꯗꯨꯒꯤ ꯋꯥꯗꯨꯗ ꯆꯅꯨ ꯃꯅꯥꯛꯇ ꯂꯦꯞꯂꯤꯕ ꯑꯍꯜ ꯅꯨꯄꯥ ꯑꯗꯨꯗ ꯅꯣꯛꯁꯤꯜꯂꯛꯏ꯫ ꯑꯍꯜ ꯑꯗꯨ ꯆꯅꯨꯗ ꯃꯨꯟꯅ ꯉꯥꯏꯍꯥꯛ ꯌꯦꯡꯂꯝꯂꯒ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯩꯒꯤ ꯉꯥꯗꯤ ꯉꯁꯥꯏ ꯑꯌꯨꯛ ꯉꯟꯇꯥ ꯄꯥꯠꯇ ꯀꯨꯝꯗꯨꯅ ꯐꯥꯔꯨꯕꯅꯤ, ꯑꯗꯨꯅ ꯉꯥꯒꯤ ꯃꯃꯜꯗꯤ ꯇꯥꯔꯣꯏ, ꯅꯈꯣꯏꯅ ꯄꯨꯂꯞ ꯂꯧꯔꯕꯁꯨ꯫ ꯍꯣꯏꯅꯦ ꯍꯣꯏꯅꯦ, ꯅꯪꯅ ꯄꯤꯌꯨ ꯍꯥꯏꯕ ꯃꯃꯜꯗꯣ ꯑꯩꯈꯣꯏꯅ ꯄꯤꯒꯅꯤꯅꯦ꯫ ꯔꯥꯖꯀꯨꯃꯥꯔ ꯃꯁꯥꯁꯨ ꯌꯥꯎꯔꯤ, ꯄꯥꯈꯠꯀꯅꯨ, ꯅꯣꯏ ꯉꯥ ꯌꯣꯟꯕꯤꯁꯤꯡꯒꯤꯗꯤ ꯃꯍꯧꯁꯥꯅꯤ, ꯃꯗꯨꯒꯤ ꯋꯥꯍꯩꯗꯣ ꯑꯅꯧꯕ ꯅꯠꯇꯦ꯫ ꯑꯗꯨꯗꯤ ꯆꯠꯂꯣ, ꯀꯅꯥꯗꯒꯤꯅꯣ ꯉꯥꯗꯨ ꯂꯩꯔꯨꯔꯣ, ꯑꯩꯒꯤꯁꯤꯗꯤ ꯌꯣꯜꯂꯔꯣꯏ ꯀꯅꯥ ꯑꯃꯠꯇꯗ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯉꯥ ꯍꯥꯞꯄ ꯊꯨꯃꯣꯛꯇꯣ ꯃꯀꯣꯛꯇ ꯁꯠ ꯊꯥꯡꯒꯠꯇꯨꯅ ꯃꯌꯨꯝ ꯇꯝꯅ ꯆꯠꯈ꯭ꯔꯦ ꯆꯅꯨ꯫ ꯔꯥꯖꯀꯨꯃꯥꯔ ꯊꯧꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯇꯧꯗꯣ ꯉꯁꯥꯏ ꯃꯈꯩ ꯌꯦꯡꯂꯤꯕꯅꯤ꯫ ꯂꯥꯟꯃꯤ ꯑꯗꯨꯅ ꯎꯁꯤꯠꯇꯕ ꯈꯖꯤꯛ ꯎꯠꯂꯨꯕꯗ ꯁꯥꯎꯅ ꯆꯠꯈ꯭ꯔꯤꯕꯅꯤ ꯆꯅꯨ, ꯃꯥꯁꯨ ꯃꯤꯅ ꯍꯦꯟꯖꯟꯕ ꯌꯥꯗꯦ ꯈꯪꯍꯟꯗꯨꯅ꯫ ꯃꯅꯥꯏꯁꯤꯡ ꯊꯅꯝꯂꯒ ꯆꯅꯨꯒꯤ ꯃꯇꯨꯡ ꯂꯥꯞꯇꯛꯅ ꯏꯟꯅꯗꯨꯅ ꯂꯥꯛꯂꯤ꯫ ꯂꯨꯈꯣꯏ ꯃꯌꯨꯝꯗ ꯆꯠꯇꯈꯩ ꯆꯅꯨꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯒ ꯉꯥꯡꯂꯝꯃꯤ꯫ ꯇꯣꯝꯕꯤ, ꯅꯆꯥꯅꯨꯄꯤ ꯆꯅꯨꯗꯣ ꯑꯍꯜ ꯂꯃꯟ ꯊꯛꯈꯥ ꯑꯃ ꯈꯪꯗꯦ, ꯈꯔ ꯇꯝꯕꯤꯌꯨꯅꯦ ꯅꯪꯅ꯫ ꯄꯨ ꯄꯥꯡ ꯁꯨꯗꯅ ꯌꯣꯛꯄꯒꯤ ꯍꯧꯅꯕꯤ, ꯁꯤꯅ ꯏꯄꯨꯅꯤ ꯈꯨꯔꯥꯅꯤ ꯇꯥꯗꯅꯤ ꯍꯥꯏꯕꯒꯤ ꯊꯧꯒꯜꯂꯣꯟ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯦ ꯃꯁꯥꯁꯤꯗ꯫ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯃꯥꯕꯨ ꯅꯨꯡꯁꯤꯗꯕꯒꯤ ꯍꯥꯏꯕ ꯅꯠꯇꯦ, ꯐꯍꯟꯅꯤꯡꯕꯒꯤꯅꯤꯀꯣ꯫ ꯃꯥꯃꯥ, ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯆꯅꯨꯅ ꯀꯩꯗꯧꯔꯝꯂꯕꯒꯦ ꯃꯥꯃꯅ ꯑꯁꯨꯛ ꯁꯥꯎꯕꯤꯔꯤꯕꯁꯤꯕꯣ? ꯉꯔꯥꯡꯁꯨ ꯑꯩꯅ ꯉꯥ ꯃꯃꯜ ꯈꯖꯤꯛ ꯇꯥꯅꯕ ꯍꯥꯏꯔꯨꯕꯗ ꯊꯤꯅ ꯉꯥꯡꯗꯨꯅ ꯇꯥꯜꯂꯛꯄ, ꯉꯁꯤꯁꯨ ꯑꯃꯨꯛ ꯉꯥꯗꯨ ꯂꯩꯕ ꯆꯪꯉꯨꯕꯗ ꯈꯔ ꯇꯥꯎ ꯍꯥꯏꯕꯅꯤ, ꯃꯗꯨꯗ ꯃꯥꯅ ꯁꯥꯎꯅ ꯑꯩꯉꯣꯟꯗ ꯉꯥ ꯑꯍꯤꯡꯕ ꯑꯃ ꯌꯥꯝ ꯎꯁꯤꯠꯇꯅ ꯂꯪꯁꯤꯜꯂꯛꯂꯤꯕꯅꯤ꯫ ꯅꯆꯥꯅꯨꯄꯤ ꯉꯥ ꯌꯣꯟꯕꯤ ꯑꯐꯥꯎꯕꯤꯗꯨꯅ, ꯃꯁꯤꯗꯕꯨ ꯑꯩꯅ ꯀꯔꯝꯅ ꯈꯥꯡꯗꯨꯅ ꯂꯩꯒꯅꯤ? ꯍꯣꯏ ꯃꯥꯃꯥ, ꯏꯆꯥꯅꯨꯄꯤꯅ ꯉꯥ ꯂꯪꯁꯤꯜꯂꯛꯄꯒꯤꯗꯤ ꯂꯥꯜꯂꯤ, ꯑꯗꯨꯒ ꯑꯩꯅ ꯉꯛꯂꯤꯕꯗꯤ ꯉꯔꯥꯡꯁꯨ ꯉꯥ ꯃꯃꯜ ꯇꯥꯕꯒꯤ ꯁꯥꯎꯅꯈ꯭ꯔꯕ ꯑꯗꯨꯗ ꯉꯁꯤ ꯑꯃꯨꯛ ꯈꯣꯏ ꯃꯍꯨꯝꯗ ꯆꯩꯅ ꯊꯤꯟꯖꯤꯟꯕ ꯆꯪꯕꯤꯔꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯃꯥꯃꯅ? ꯍꯦꯔꯥ ꯇꯣꯝꯕꯤ, ꯅꯪꯒꯤꯗꯨꯗꯤ ꯅꯆꯥꯅꯨꯄꯤꯗꯣ ꯀꯟꯈꯠꯄꯒꯤ ꯋꯥ ꯉꯥꯛꯇ, ꯂꯥꯏꯔꯕ ꯄꯨ ꯄꯥꯡ ꯁꯨꯗꯕ ꯃꯆꯥ ꯄꯣꯛꯂꯗꯤ ꯈꯔꯁꯨ ꯏꯀꯥꯏꯕ ꯈꯪꯉꯨꯅꯦ ꯅꯈꯣꯏꯕꯣ꯫ ꯑꯣꯟꯈꯠꯂꯒ ꯑꯩꯈꯣꯏꯗ ꯑꯣꯏꯅ ꯆꯥꯁꯤꯜꯂꯛꯄꯒꯤ ꯃꯑꯣꯡꯗꯨꯗꯤ ꯅꯣꯏ ꯀꯌꯥ ꯐꯔꯣꯏꯗ꯫ ꯇꯣꯝꯕꯤꯗꯤ ꯏꯀꯥꯏꯕꯅ ꯂꯣꯏꯔꯝꯃꯤ ꯂꯨꯈꯣꯏꯒꯤ ꯋꯥꯗꯨꯗ, ꯑꯗꯨꯅ ꯃꯆꯥꯅꯨꯄꯤ ꯍꯦꯛ ꯍꯜꯂꯛꯄꯒ ꯉꯁꯤꯗꯤ ꯐꯨꯔꯒꯦ ꯍꯥꯏꯗꯨꯅ ꯁꯤꯡꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯐꯔꯦ ꯐꯔꯦ, ꯋꯥꯁꯦ ꯍꯥꯏꯔꯝꯒꯦ ꯇꯧꯕꯅꯤ, ꯈꯔ ꯋꯥꯔꯛꯎ ꯅꯆꯥꯅꯨꯄꯤꯗꯣ, ꯅꯪꯅ ꯋꯥꯔꯛꯄ ꯉꯝꯗ꯭ꯔꯒꯅ ꯑꯩꯈꯣꯏꯅ ꯋꯥꯔꯛꯑꯣ ꯍꯥꯏꯔꯁꯨ ꯋꯥꯔꯛꯄ ꯇꯥꯔꯦꯗꯅ꯫ ꯆꯠꯂꯦ, ꯂꯥꯏꯔꯕ ꯅꯈꯣꯏꯒ ꯑꯣꯟꯁꯤꯟꯅꯔꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯕ ꯅꯠꯇꯦ, ꯂꯦꯝꯗꯦ ꯍꯥꯏꯅꯈꯤꯗꯧꯔꯤꯕꯅꯤ ꯃꯤꯅ꯫ ꯋꯥꯗꯨ ꯌꯥꯝ ꯎꯁꯤꯠꯇꯅ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯦ ꯂꯨꯈꯣꯏꯗꯣ꯫ ꯇꯣꯝꯕꯤ ꯁꯥꯎꯕꯅ ꯃꯁꯥꯗꯣ ꯊꯛ ꯊꯛ ꯅꯤꯛꯂꯦ꯫ ꯇꯣꯝꯆꯥ ꯃꯃꯥꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯑꯀꯤꯕ ꯐꯥꯎꯔꯝꯃꯤ, ꯃꯆꯦꯕꯨ ꯁꯣꯏꯗꯅ ꯇꯝꯊꯤꯅ ꯐꯨꯕꯤꯈ꯭ꯔꯅꯤ ꯈꯟꯕꯒꯤ, ꯑꯗꯨꯅ ꯃꯆꯦꯒꯤ ꯃꯅꯥꯛꯇ ꯆꯦꯜꯂꯒ ꯄꯥꯎ ꯇꯝꯂꯨꯒꯦ ꯈꯟꯗꯨꯅ ꯃꯅꯤꯡꯊꯣꯡ ꯐꯥꯎꯗꯣꯛꯂꯒ ꯆꯦꯟꯊꯣꯔꯛꯏ꯫ ꯇꯣꯝꯆꯥ, ꯀꯗꯥꯏꯗꯅꯣ ꯑꯃꯨꯛ? ꯏꯆꯦ, ꯅꯪ ꯉꯁꯤꯗꯤ ꯏꯃꯥꯅ ꯁꯣꯏꯗꯅ ꯐꯨꯕꯤꯔꯅꯤ, ꯏꯄꯨ ꯂꯨꯈꯣꯏ ꯂꯥꯛꯂꯒ ꯌꯥꯝ ꯊꯤꯅ ꯉꯥꯡꯂꯝꯃꯤ ꯏꯃꯥꯗꯣ ꯁꯥꯎꯃꯟꯕꯒꯤ ꯃꯁꯥꯗꯣ ꯊꯛ ꯊꯛ ꯅꯤꯡꯍꯧꯏ꯫ ꯃꯗꯨꯒꯤ ꯂꯨꯈꯣꯏ ꯍꯥꯏꯕ ꯍꯅꯨꯕꯗꯣ, ꯃꯥꯅ ꯁꯣꯏꯗꯅ ꯏꯃꯥꯗ ꯑꯍꯦꯟꯕ ꯋꯥ ꯃꯌꯥꯝ ꯑꯃ ꯇꯝꯁꯤꯜꯂꯝꯃꯅꯤ ꯈꯪꯉꯦ ꯑꯩ꯫ ꯇꯝꯁꯤꯜꯂꯝꯕꯅꯤ ꯏꯆꯦ, ꯑꯗꯨꯅ ꯏꯃꯥꯗꯣ ꯆꯩ ꯑꯆꯧꯕ ꯑꯃ ꯄꯥꯏꯔꯒ ꯅꯪꯒꯤ ꯅꯥꯛꯇ ꯆꯠꯇꯧꯒꯤ ꯇꯧꯍꯧꯕꯅꯤ꯫ ꯇꯣꯝꯆꯥ, ꯅꯪ ꯌꯨꯝꯗ ꯆꯪꯈ꯭ꯔꯣ, ꯏꯆꯦ ꯄꯥꯠꯇ ꯉꯥ ꯐꯥꯔꯒ ꯂꯩꯔꯨꯔꯒꯦ, ꯏꯃꯥꯅ ꯍꯣꯔꯦꯟ ꯁꯥꯎꯕ ꯐꯔꯕ ꯀꯥꯟꯗ ꯄꯥꯠꯇ ꯂꯥꯛꯂꯒ ꯏꯆꯦꯕꯨ ꯀꯧꯔꯛꯑꯣ꯫ ꯍꯣꯏ ꯏꯆꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯇꯣꯝꯆꯥ ꯌꯨꯝꯗ ꯑꯃꯨꯛ ꯍꯟꯈ꯭ꯔꯦ꯫ ꯆꯅꯨ ꯃꯈꯣꯏꯅ ꯍꯦꯛ ꯉꯥ ꯐꯥꯕ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯒ
ꯐꯝꯗꯨꯅ ꯄꯥꯠ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯇꯣꯝꯕꯤꯁꯨ ꯃꯈꯨꯠꯇ ꯆꯩ ꯑꯆꯧꯕ ꯑꯃ ꯄꯥꯏꯔꯒ ꯃꯆꯥꯅꯨꯄꯤꯅ ꯉꯥ ꯌꯣꯟꯕ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯏ꯫ ꯑꯗꯨꯕꯨ ꯆꯅꯨꯗꯤ ꯂꯩꯔꯝꯗ꯭ꯔꯦ꯫ ꯆꯅꯨꯅ ꯂꯩꯔꯝꯕ ꯌꯥꯕ ꯃꯐꯝ ꯈꯔ ꯆꯠꯇꯨꯅ ꯊꯤꯔꯨꯔꯕꯁꯨ ꯂꯩꯔꯝꯗꯕ ꯑꯗꯨꯗ ꯋꯥꯔꯗꯨꯅ ꯇꯣꯝꯕꯤ ꯌꯨꯝꯗ ꯑꯣꯏꯅ ꯆꯪꯂꯤ꯫ ꯉꯥꯌꯣꯟꯕꯤ ꯃꯌꯥꯝ ꯑꯗꯨꯗꯒꯤ ꯉꯥ ꯃꯌꯥꯝ ꯑꯃ ꯂꯩꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯔꯥꯖꯀꯨꯃꯥꯔ ꯌꯦꯡꯂꯛꯄ ꯃꯇꯝꯗꯗꯤ ꯃꯈꯣꯏꯒꯤ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯗꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯗ꯭ꯔꯦ꯫ ꯀꯣꯅꯨꯡꯗ ꯍꯜꯂꯝꯂꯅꯤ ꯈꯟꯅꯗꯨꯅ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯗꯨꯁꯨ ꯀꯣꯅꯨꯡ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯊꯧꯅ ꯃꯥꯒꯤ ꯁꯒꯣꯜꯗꯣ ꯂꯥꯞꯇꯛꯅ ꯊꯅꯝꯃꯒ ꯆꯅꯨꯒꯤ ꯃꯅꯥꯛꯇ ꯇꯞꯅ ꯆꯪꯁꯤꯜꯂꯛꯂꯒ "ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯕꯒꯦ ꯁꯛꯍꯦꯜꯂꯕꯤ ꯅꯨꯖꯥ ꯅꯪꯕꯣ? ꯃꯥꯏꯊꯣꯡꯗ ꯑꯗꯨꯛ ꯅꯨꯡꯉꯥꯏꯇꯕ ꯃꯃꯤ ꯇꯥꯅ ꯄꯥꯠ ꯃꯄꯥꯟ ꯑꯁꯤꯗ ꯐꯝꯗꯨꯅ ꯂꯩꯔꯤꯕꯗꯤ? ꯀꯅꯥꯅꯣ ꯑꯃꯨꯛ ꯌꯦꯜꯂꯛꯏꯁꯤꯅ? ꯑꯩꯅ ꯉꯥꯏꯍꯥꯛ ꯋꯥꯈꯜꯁꯦ ꯏꯪꯊꯍꯟꯒꯦ ꯇꯧꯔꯤꯉꯩꯁꯤꯗ." ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯥꯎꯅ ꯃꯃꯥꯏꯗꯨ ꯂꯩꯊꯣꯔꯛꯄꯗ ꯆꯅꯨ ꯃꯥꯒꯤ ꯃꯤꯠꯃꯥꯡꯗ ꯆꯤꯡꯂꯦꯝꯅ ꯂꯦꯞꯂꯝꯂꯤꯕ ꯅꯨꯄꯥ ꯑꯗꯨ ꯎꯕꯗ ꯃꯃꯤꯠ ꯀꯨꯞꯈꯤꯗ꯭ꯔꯦ꯫ ꯔꯥꯖꯀꯨꯃꯥꯔ ꯊꯧꯅ ꯑꯃꯗꯤ ꯆꯅꯨ ꯃꯤꯆꯤꯅ ꯉꯥꯏꯍꯥꯛ ꯌꯦꯡꯅꯩ꯫ ꯊꯃꯣꯏ ꯑꯗꯨꯗꯁꯨ ꯑꯄꯥꯝ ꯅꯨꯡꯁꯤꯒꯤ ꯑꯣꯏꯕ ꯏꯍꯨꯜꯁꯨ ꯄꯣꯛꯂꯛꯏ꯫ ꯃꯤꯀꯨꯞ ꯑꯁꯤꯗ ꯃꯈꯣꯏ ꯑꯅꯤꯃꯛ ꯔꯥꯖꯀꯨꯃꯥꯔ ꯊꯧꯅ ꯈꯧꯗꯦꯝꯂꯛꯏ ꯆꯅꯨꯒꯤ ꯃꯇꯧ ꯑꯗꯨꯗ꯫ "ꯀꯩꯅꯣ ꯈꯪꯉꯦ꯫ ꯉꯥ ꯌꯣꯟꯐꯝꯗꯒꯤ ꯍꯥꯊꯨ ꯍꯥꯊꯨ ꯆꯦꯟꯈ꯭ꯔꯒ ꯄꯥꯠ ꯃꯄꯥꯟꯁꯤꯗ ꯐꯝꯗꯨꯅ ꯑꯃꯨꯛ ꯂꯩꯔꯤꯁꯦ ꯀꯩꯗꯧꯕ ꯌꯥꯎꯔꯕꯒꯦ ꯁꯛꯍꯦꯜꯂꯕꯤ ꯅꯨꯖꯥ ꯅꯪꯕꯣ?" "ꯉꯥ ꯌꯣꯟꯐꯝꯗ ꯃꯤ ꯈꯠꯅꯕꯒꯤ ꯏꯃꯥꯅ ꯐꯨꯗꯧꯒꯤ ꯇꯧꯍꯧꯏ ꯍꯥꯏꯕ ꯏꯄꯥ ꯅꯨꯄꯥꯅ, ꯑꯗꯨꯒꯤ ꯃꯐꯝ ꯑꯁꯤꯗ ꯉꯥꯏꯍꯥꯛ ꯐꯝꯗꯨꯅ ꯄꯣꯊꯥꯔꯤꯕꯅꯤ꯫ ꯏꯃꯥꯗꯣ ꯁꯥꯎꯕ ꯐꯕ ꯉꯥꯏꯕ ꯑꯣꯏꯅ." "ꯑꯣ, ꯑꯗꯣ ꯁꯛꯍꯦꯜꯂꯕꯤ ꯅꯨꯖꯥ, ꯅꯪꯒꯤ ꯀꯣꯂꯣꯏ ꯃꯤꯡꯕꯨ ꯀꯔꯤ ꯀꯧꯕꯒꯦ?" "ꯆꯅꯨ ꯀꯧꯏ ꯏꯕꯨꯡ." "ꯅꯪꯒꯤ ꯏꯃꯥꯅ ꯁꯥꯎꯕ ꯐꯠꯇ꯭ꯔꯤꯕ ꯐꯥꯎꯕ ꯑꯩꯒꯤ ꯁꯪꯒꯥꯏꯗ ꯅꯨꯡꯉꯥꯏꯅ ꯂꯩꯔꯨꯁꯤ ꯍꯥꯏꯕꯕꯨ ꯀꯔꯤ ꯍꯥꯏꯕꯒꯦ ꯆꯅꯨ?" "ꯏꯕꯨꯡꯗꯤ ꯀꯔꯤ ꯃꯤꯡ ꯀꯧꯕꯒꯦ? ꯑꯗꯨꯒ ꯀꯔꯤ ꯂꯝꯂꯦꯟꯗ ꯂꯩꯕꯅꯣ?" "ꯑꯩꯒꯤ ꯃꯤꯡꯗꯤ ꯊꯧꯅ ꯍꯥꯏꯅ ꯀꯧꯏꯗꯣ꯫ ꯁꯅꯥ ꯀꯣꯅꯨꯡꯗ ꯂꯥꯟꯃꯤ ꯃꯀꯣꯛ ꯑꯣꯏꯅ ꯂꯩꯖꯕꯅꯤ꯫ ꯅꯕꯨꯡꯃꯛꯅꯤ ꯈꯟꯗꯨꯅ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯌꯥꯕꯤꯌꯨꯅꯦ ꯆꯅꯨ." ꯆꯅꯨꯗꯤ ꯃꯥꯡꯗ ꯂꯦꯞꯂꯤꯕ ꯅꯨꯄꯥ ꯑꯁꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯔꯥꯖꯀꯨꯃꯥꯔꯅꯤ ꯍꯥꯏꯕ ꯈꯪꯗꯕꯅ ꯋꯥꯐꯝ ꯑꯗꯨ ꯉꯥꯏꯍꯥꯛ ꯈꯜꯂꯒ ꯌꯥꯔꯛꯂꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯊꯧꯅ ꯃꯥꯅꯁꯨ ꯃꯍꯥꯛ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯔꯥꯖꯀꯨꯃꯥꯔꯅꯤ ꯍꯥꯏꯕ ꯍꯥꯏꯗꯣꯛꯂꯝꯗꯦ꯫ ꯔꯥꯖꯀꯨꯃꯥꯔꯅ ꯆꯅꯨꯕꯨ ꯃꯥꯒꯤ ꯁꯒꯣꯜ ꯊꯛꯇ ꯍꯥꯞꯀꯠꯄꯤꯗꯨꯅ ꯀꯣꯅꯨꯡ ꯇꯝꯅ ꯁꯒꯣꯜ ꯊꯧꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯂꯥꯟꯃꯤ ꯑꯃꯅ ꯃꯈꯣꯏꯒꯤ ꯔꯥꯖꯀꯨꯃꯥꯔꯅ ꯁꯒꯣꯜ ꯊꯛꯇ ꯃꯁꯛ ꯃꯇꯧ ꯐꯖꯔꯕꯤ ꯅꯨꯖꯥ ꯑꯃ ꯍꯥꯞꯇꯨꯅ ꯄꯨꯈꯤꯕ ꯎꯕꯗ ꯑꯁꯝꯕ ꯂꯝꯕꯤꯗ ꯁꯒꯣꯜꯗꯨ ꯊꯧꯔꯛꯇꯨꯅ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯍꯥꯔꯥꯅꯤꯗ ꯄꯥꯎ ꯇꯝꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯆꯤꯡꯁꯥꯡꯉꯝꯕ ꯑꯃꯗꯤ ꯃꯍꯥꯔꯥꯅꯤ ꯂꯩꯃ ꯂꯥꯟꯃꯤ ꯑꯗꯨꯅ ꯇꯝꯂꯤꯕ ꯃꯁꯥꯒꯤ ꯄꯥꯎꯗꯨ ꯇꯥꯕꯗ ꯉꯛꯄ ꯑꯃꯗꯤ ꯍꯔꯥꯎꯕ ꯐꯥꯎꯔꯝꯃꯤ꯫ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝ ꯑꯁꯤ ꯂꯩꯕꯥꯛ ꯀꯌꯥꯒꯤ ꯔꯥꯖꯀꯨꯃꯥꯔꯤꯒ ꯁꯛ ꯈꯪꯅꯍꯟꯗꯨꯅ ꯂꯨꯍꯣꯡꯅꯕ ꯀꯌꯥꯔꯛ ꯁꯤꯜꯂꯕꯁꯨ ꯌꯥꯈꯤꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯅ ꯃꯁꯥꯃꯛꯅ ꯅꯨꯄꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯂꯤꯕ ꯑꯁꯤꯗ "ꯂꯥꯟꯃꯤ ꯆꯠꯂꯨ, ꯆꯥꯎꯔꯕ ꯀꯣꯅꯨꯡꯒꯤ ꯑꯀꯣꯏꯕ ꯑꯁꯤ ꯅꯤꯡꯊꯤꯕ ꯂꯩꯁꯨ ꯀꯌꯥꯅ ꯃꯈꯜ ꯁꯨꯅ ꯂꯩꯇꯦꯡꯍꯜꯂꯨ꯫ ꯃꯤꯅ ꯍꯦꯛ ꯎꯕꯗ ꯄꯨꯛꯅꯤꯡ ꯍꯨꯅ ꯐꯖꯒꯗꯕ ꯃꯑꯣꯡꯗ ꯂꯩꯇꯦꯡꯒꯗꯕꯅꯤꯀꯣ." "ꯐꯒꯅꯤ ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯁꯤꯟꯊꯥ ꯄꯥꯡꯖꯔꯨꯈꯤꯒꯦ꯫ ꯂꯩꯃ, ꯉꯁꯤꯒꯤ ꯃꯤꯀꯨꯞ ꯑꯁꯤꯕꯨ ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯄꯣꯛꯇꯕ꯭ꯔꯥ ꯅꯆꯥꯅꯨꯄꯥꯁꯤꯕꯨ? ꯑꯩꯗꯤ ꯍꯔꯥꯎꯕꯅ ꯏꯁꯥ ꯑꯁꯤ ꯀꯔꯤ ꯍꯥꯏꯒꯅꯤ ꯇꯧꯒꯅꯤ ꯍꯥꯏꯕ ꯐꯥꯎꯕ ꯈꯪꯗ꯭ꯔꯦ." "ꯏꯅꯤꯡꯊꯧ ꯈꯛꯇ ꯅꯠꯇꯦ, ꯄꯨꯛꯅꯤꯡꯗ ꯑꯗꯨꯝꯅ ꯐꯥꯎꯔꯤꯕ ꯅꯅꯥꯏ ꯅꯨꯕꯤ ꯑꯩꯁꯨ ꯃꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯍꯔꯥꯎꯕ ꯅꯨꯡꯉꯥꯏꯕ ꯐꯥꯎꯖꯩ." "ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯁꯤꯒꯦ ꯂꯩꯃ? ꯏꯃꯧꯒ ꯏꯆꯥꯒ ꯑꯣꯛꯅꯕꯒꯤꯗꯃꯛ ꯀꯣꯅꯨꯡꯒꯤ ꯁꯅꯥ ꯊꯣꯡꯗ ꯂꯦꯞꯇꯨꯅ ꯉꯥꯏꯔꯨꯔꯁꯤꯗꯅ." "ꯀꯔꯤꯅꯣ, ꯉꯁꯤꯗꯤ ꯏꯅꯤꯡꯊꯧꯁꯦ ꯑꯣꯟꯊꯣꯛꯅ ꯌꯥꯝꯅ ꯍꯔꯥꯎꯈ꯭ꯔꯦꯗ." "ꯍꯔꯥꯎꯗ꯭ꯔꯕꯗꯤ ꯀꯔꯤꯅꯣꯅꯦ ꯂꯩꯃ? ꯃꯇꯝ ꯀꯌꯥꯗꯤ ꯀꯨꯏꯔꯦ ꯅꯆꯥꯅꯨꯄꯥꯒꯤ ꯑꯁꯤꯒꯨꯝꯅ ꯍꯥꯏꯕ ꯏꯟꯕ ꯃꯤꯀꯨꯞ ꯎꯔꯛꯈꯤꯗꯕ." "ꯉꯥ ꯂꯩꯕ ꯆꯠꯈ꯭ꯔꯒ ꯅꯨꯄꯤ ꯄꯨꯗꯨꯅ ꯂꯥꯛꯂꯦ ꯍꯥꯏꯗꯅ ꯀꯣꯅꯨꯡꯒꯤ ꯃꯤ ꯈꯨꯗꯤꯡꯅ ꯅꯣꯛꯅꯕꯤꯗꯅꯀꯣ ꯑꯩꯒꯤ ꯏꯆꯥꯁꯤ ꯏꯅꯤꯡꯊꯧ." ꯔꯥꯖꯀꯨꯃꯥꯔ ꯊꯧꯅ ꯑꯃꯗꯤ ꯆꯅꯨꯅ ꯀꯣꯅꯨꯡ ꯑꯗꯨꯒꯤ ꯁꯅꯥꯊꯣꯡ ꯍꯦꯛ ꯌꯧꯔꯛꯄꯒ ꯍꯥꯟꯅ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯊꯅꯝꯕ ꯃꯈꯜ ꯀꯌꯥꯒꯤ ꯃꯅꯝ ꯅꯨꯡꯁꯤꯔꯕ ꯂꯩꯁꯤꯡꯅ ꯃꯀꯣꯛ ꯊꯛꯇ ꯆꯥꯏꯊꯔꯛꯏ꯫ ꯉꯛꯄ ꯐꯥꯎꯏ ꯊꯧꯅ, ꯉꯁꯤ ꯀꯣꯅꯨꯡ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯅ ꯍꯔꯥꯎꯔꯤꯕ ꯑꯁꯤꯗ꯫ ꯊꯧꯅ ꯁꯒꯣꯜꯗꯒꯤ ꯀꯨꯝꯊꯗꯨꯅ ꯆꯅꯨꯕꯨ ꯑꯃꯨꯛ ꯊꯥꯡꯊꯕꯤꯔꯒ ꯃꯄꯥ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯃꯥ ꯃꯍꯥꯔꯥꯅꯤ ꯑꯅꯤꯒꯤ ꯀꯥ ꯇꯝꯅ ꯆꯠꯀꯦ ꯇꯧꯏ꯫
Imaagi thawna, ima somda laiye. Karino ima ibema, ngasi konong asida taramliba sibo. Aidi ngakpana kham thengli. Ngakano. Imagi ibungo, nang ngakano. Ngasi konong asida lairiba, miyam asina, harauribagi maramse, nangna masak mataw ning thizarabi. Konong asigi damakta, Rajkumari ama purakpa asida harauribanine. Karino harisibo ibong, aidi Rajkumari natiye, ngayon bine. Khara phagadra haiduna, mafam asida laklaga, mafam sida nehena wakanse mamle aidi. Ningthau singsang ngamba Chanugi wa aduda momonok na khumlei. Laibak amagi ningthau adu khaki masanupi adu khakna Rajkumari nate. Laibak asida lairiba masaningol pokliba khudingmak mama mapa oiriba makhoigi mafamdadi Rajkumari ngaktani chanupi. Aigi sanapa Rajkumar asina nangbu thawaina khoidajaduna puraklibase magi mafamdaso nahakpu Rajkumari amadagi tadana thak wangna khanbanani. Ibong, karino hariba sibo. Aidi ngamloy, ibong da luhongba. Ibong so, wangango, taminalay gano. Nakoy na ikay drabaso, aidi ikay. Aiki imada, kari haigani ay. Chano, ay buwaraw gano. Ay nanangbo, ahan ba oy na. Mikup karagi mamangda. Ngayon pam aduda uba magtada. Nang bukonong asigi, rani uhengi haiduna kankri. Chanu na panayad rabasu Maharani Laymana, Chanu ki pugning onaba maongda kanna themli. Tombi, masanupi Chanu do yomda hansilak mandabaduda amag thogla ithiba. Tomsa pa khana selaklaga mamada tamlami. Ima, ise na pukhiba nga hapak thumuk do, thamna pa ki mapanda layrami. Ise do ising da takra pra khangde, laikay miyam supata irup na duna thinauri. Ha, karino nang nahariba do botomsa. Ngasi dubo, ima na phugani kibadagi, matanda thawai thakraba zatlo. Imagi chanu, ima ichada phuraroy. Imagi nakta amukta halakkoba, ima lale, isada muhana phukraroy. Ima na nangonda, nuina thina ngangbibado, taba pamdabagi, ngangba chaybada, aduk waraw krabrani imagi chanu. Patpana duda kap tuna chelaklaga tengthari tombi. Laikay miyam na irup na panakuina koy thirabaso Chanu di phangba kaw budi layramde. Tombi di kapli masabu kaw duna adumak. Chanu laina chelamlani haina laikay miyam na khanarami aduna pangong na mahut sinduna Chanu gi haksang adu phamlami. Matam khara hawkraba matong mapaning thau amade mama Maharani ado ahalgi matam oisilakle. Thauna amadi Chanu da ningthau Maharani gi pham thindoklami. Laibak pungzaw thiladuna. Chanu mapureba thaunagi manakta changaktuna. Ibong, ay gi pokna phamlamdam thamna pata chatningi. Ibong na khara pubiyo. Chanu, nangse ay gi loinabini. Ningthau ay gi nupidi Maharani ni. Nang na mafam amada chatpa matamda ay gi yathang lawduna chatkano. Haidaba yadaba khara ado khara hairamlaga naning tamna nanay sing puduna adumag chatlo nungayna. Rani, nangi sulaybak asida saruk chawno yawri. Nanay na binasum nungay zadabagi ni ibong. Hoy ni, parise. Yari, sige wafam masigiti. Ado, imaibima amadi, ipa ibong oda hana haikraba natra. Ipa ibong amadi, imaibima anidi, hana haizakri, wafam masa ibong. Makoy ani nabu yaraklabadi, matam khara adum, napamda laythoke hairabaso lairurani. Aiso, yamnadi yawning mani, thamna pata chatpado. Ima amadi, isena patom saga, sakang maikang naningwani. Adubo, yadre mado. Laibak amagi, ningthawgi thabak pururabanina, chatningba matamda chathokpa ngamdre, waraw ganu ko rani. Waraw balay zadeda ibong, nasande ibongi maphamda. Aibo awat apa laytana nungay na thambiriba asida karigi ibungda warauba thamlugani. Adunidana aigi ranigi pukchenbu laibak asida matam khara leibaga soidana sonarakani haiba ningthau aigi thajaba ase. Rani nangna manghanganu ko adudi chasauro
ꯅꯪꯅ ꯄꯨꯅꯤꯡꯕ ꯂꯥꯟꯃꯤ ꯄꯨꯔꯒ ꯅꯅꯥꯏ ꯅꯨꯄꯤ ꯆꯠꯆꯔꯨꯈꯤꯒꯦ ꯏꯕꯨꯡ ꯏꯃꯥ ꯍꯟꯗꯛ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯍꯥꯔꯥꯅꯤꯒꯤ ꯃꯍꯨꯠ ꯁꯤꯟꯈꯤꯕ ꯔꯥꯖꯀꯨꯃꯥꯔꯒꯤ ꯂꯣꯏꯅꯕꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯒꯤ ꯃꯃꯤꯡꯗꯣ ꯑꯩꯈꯣꯏꯒꯤ ꯏꯆꯦ ꯆꯅꯨꯒ ꯃꯃꯤꯡ ꯆꯞ ꯃꯥꯟꯅꯩ ꯍꯥꯏ ꯃꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯏꯆꯦꯗꯣ ꯑꯣꯏꯔꯝꯒꯗ꯭ꯔꯥ ꯏꯃꯥ ꯀꯗꯥꯏꯗꯒꯤ ꯅꯪꯒꯤ ꯅꯆꯦ ꯑꯣꯏꯒꯗꯧꯔꯤꯕꯅꯣ ꯇꯣꯝꯆꯥ ꯃꯤꯡ ꯃꯥꯟꯅꯕ ꯍꯥꯏꯕꯁꯤꯗꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯂꯩꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯔꯥꯖꯀꯨꯃꯥꯔꯤ ꯑꯃꯕꯨ ꯂꯥꯏꯔꯕꯤ ꯉꯥꯌꯣꯟꯕꯤ ꯑꯃꯅ ꯀꯔꯝꯅ ꯑꯣꯏꯔꯝꯒꯅꯤ ꯅꯆꯦꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯕꯗꯨꯗꯤ ꯏꯃꯥ ꯏꯆꯦꯗꯣ ꯑꯃꯨꯛ ꯍꯟꯅ ꯑꯩꯈꯣꯏꯅ ꯎꯒꯦ ꯐꯪꯂꯔꯣꯏꯀꯣ ꯇꯣꯝꯆꯥ ꯏꯃꯥ ꯏꯆꯥꯅ ꯑꯃꯨꯛ ꯍꯟꯅ ꯅꯤꯡꯁꯤꯡꯂꯔꯣꯏꯁꯤꯗ ꯅꯆꯦꯗꯣ ꯅꯨꯡꯉꯥꯏꯅ ꯂꯥꯏꯔꯝꯂꯦꯟꯗ ꯄꯣꯊꯥꯖꯔꯁꯅꯨ ꯏꯪꯅ ꯍꯣꯏ ꯏꯃꯥ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯁꯨꯃꯥꯡ ꯑꯗꯨꯗ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯃ ꯆꯪꯉꯛꯄ ꯑꯗꯨꯗ ꯃꯃꯥ ꯃꯆꯥꯗꯣ ꯉꯛꯏ ꯃꯌꯥꯏ ꯊꯪꯅ ꯊꯧꯔꯛꯄ ꯁꯒꯣꯜ ꯒꯥꯔꯤ ꯑꯗꯨꯗꯒꯤ ꯅꯤꯡꯊꯤꯕ ꯐꯤꯖꯦꯠ ꯂꯩꯇꯦꯡꯂꯒ ꯆꯅꯨ ꯀꯨꯝꯊꯔꯛꯄ ꯑꯗꯨꯗ ꯉꯛꯄꯅ ꯂꯣꯏꯔꯝꯃꯤ ꯃꯃꯥ ꯃꯆꯥꯗꯤ ꯏꯃꯥꯒꯤ ꯆꯅꯨ ꯀꯔꯤꯅꯣ ꯉꯁꯤ ꯏꯃꯥꯒꯤ ꯃꯤꯠꯃꯥꯡ ꯑꯁꯤꯗ ꯎꯔꯤꯕ ꯁꯛꯇꯝ ꯑꯁꯤꯕꯨ ꯑꯩꯕꯨ ꯃꯪꯂ ꯇꯥꯏꯕꯪꯂꯅꯦ ꯆꯅꯨ ꯀꯞꯇꯨꯅ ꯆꯦꯟꯁꯤꯜꯂꯛꯂꯒ ꯃꯃꯥ ꯇꯣꯝꯕꯤꯕꯨ ꯆꯦꯠꯅ ꯀꯣꯟꯁꯤꯟꯖꯗꯨꯅ ꯏꯃꯥ ꯅꯆꯥꯕꯨ ꯋꯥꯔꯧꯕ꯭ꯔꯣ ꯑꯩ ꯁꯣꯏꯈ꯭ꯔꯦ ꯏꯃꯥ ꯑꯃꯗꯤ ꯑꯩꯒꯤ ꯏꯄꯥ ꯇꯣꯝꯆꯥꯕꯨ ꯃꯇꯝ ꯀꯨꯏꯅ ꯊꯥꯗꯣꯛꯂꯝꯕꯒꯤ ꯑꯩꯈꯣꯏ ꯃꯌꯥꯝꯗꯤ ꯊꯝꯅꯥ ꯄꯥꯠꯀꯤ ꯂꯥꯏꯔꯦꯝꯕꯤꯅ ꯆꯦꯜꯂꯝꯂꯅꯤ ꯈꯟꯗꯨꯅ ꯄꯥꯡꯒꯣꯡꯅ ꯃꯍꯨꯠ ꯁꯤꯟ ꯅꯪꯒꯤ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯄ ꯄꯨꯡꯂꯣꯏ ꯂꯣꯏꯈ꯭ꯔꯕꯅꯤ ꯏꯃꯥꯒꯤ ꯆꯅꯨ ꯑꯗꯨꯒ ꯀꯔꯝꯅ ꯉꯁꯤ ꯑꯩꯒꯤ ꯃꯤꯠꯃꯥꯡ ꯑꯁꯤꯗ ꯂꯩꯕꯥꯛ ꯑꯃꯒꯤ ꯃꯍꯥꯔꯥꯅꯤꯒꯤ ꯐꯤꯖꯣꯜ ꯁꯦꯠꯇꯨꯅ ꯂꯦꯞꯂꯔꯤꯕ ꯏꯆꯦ ꯅꯪꯗꯤ ꯅꯕꯨꯛ ꯌꯥꯝꯅ ꯐꯠꯇꯦ ꯏꯃꯥꯒ ꯑꯩꯒꯕꯨ ꯍꯨꯟꯗꯣꯛꯂꯝꯂꯒ ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛꯄ ꯏꯃꯥꯒ ꯑꯩꯒ ꯏꯆꯦ ꯊꯤꯕ ꯐꯪꯗꯕꯗ ꯀꯌꯥꯝ ꯋꯥꯏ ꯈꯪꯕ꯭ꯔꯥ ꯑꯩꯈꯣꯏꯗꯤ ꯏꯆꯦꯁꯦ ꯇꯥꯏꯕꯪꯁꯦ ꯊꯥꯗꯣꯛꯂꯒ ꯆꯠꯈ꯭ꯔꯕꯣꯏ ꯈꯜꯂꯨꯔꯦ ꯇꯣꯝꯆꯥ ꯏꯆꯦꯕꯨ ꯋꯥꯔꯧꯔꯒꯅꯨ ꯏꯃꯥꯒ ꯅꯈꯣꯏ ꯑꯅꯤꯅ ꯑꯩꯁꯨ ꯑꯁꯨꯝꯅ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕ ꯈꯜꯂꯨꯗꯦ ꯏꯆꯦ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯒꯦ ꯏꯃꯥꯒ ꯅꯈꯣꯏ ꯑꯅꯤꯗ ꯂꯥꯛꯑꯣ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯉꯥꯏꯍꯥꯛ ꯑꯋꯥ ꯄꯣꯊꯥꯈꯣ ꯑꯗꯨꯒ ꯋꯥꯔꯤꯗꯣ ꯂꯤꯔꯔꯣ ꯍꯣꯏ ꯏꯃꯥ ꯑꯁꯨꯝꯅ ꯏꯃꯨꯡꯗ ꯆꯪꯂꯛꯂꯕ ꯃꯇꯨꯡꯗ ꯅꯨꯃꯤꯠ ꯑꯗꯨꯗ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯄꯨꯝꯕ ꯃꯃꯥ ꯑꯃꯗꯤ ꯃꯧꯄ꯭ꯋꯥ ꯅꯨꯄꯥꯗ ꯂꯤꯔꯝꯃꯤ ꯇꯣꯝꯆꯥꯗꯤ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯃꯆꯦꯅ ꯃꯍꯥꯔꯥꯅꯤ ꯑꯣꯏꯔꯦ ꯇꯥꯕꯗ ꯃꯥꯗ ꯅꯠꯇꯦ ꯃꯃꯥ ꯇꯣꯝꯕꯤꯁꯨꯅꯤ ꯍꯔꯥꯎꯔꯤꯕ ꯏꯃꯥ ꯑꯗꯨꯗꯤ ꯅꯆꯥ ꯑꯃꯨꯛ ꯆꯠꯆꯔꯨꯈꯤꯒꯦ ꯍꯣꯏ ꯆꯠꯂꯣ ꯃꯊꯪ ꯅꯪꯅ ꯏꯃꯥꯒꯤ ꯅꯥꯛꯇ ꯂꯥꯛꯄ ꯀꯥꯟꯗ ꯏꯌꯥ ꯅꯨꯄꯥ ꯅꯤꯡꯊꯧ ꯑꯗꯨꯒ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯧꯀꯣ ꯁꯛꯈꯪꯅꯅꯕ ꯑꯩꯈꯣꯏ ꯍꯣꯏ ꯏꯃꯥ ꯃꯌꯨꯝꯗꯒꯤ ꯊꯣꯛꯂꯛꯄꯗ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯃꯤꯌꯥꯝ ꯑꯗꯨ ꯑꯉꯛꯄ ꯁꯛꯐꯝꯗ ꯂꯥꯟꯃꯤꯁꯤꯡ ꯑꯃꯗꯤ ꯆꯅꯨꯗ ꯃꯃꯤꯠ ꯂꯥꯎꯊꯣꯛꯄ ꯃꯈꯩ ꯌꯦꯡꯅꯔꯝꯃꯤ ꯃꯌꯥꯝꯗꯨꯒꯤ ꯃꯔꯛꯇ ꯃꯥꯅ ꯉꯥ ꯌꯣꯜꯂꯤꯉꯩ ꯃꯇꯝꯗ ꯉꯥꯒꯤ ꯃꯃꯜ ꯇꯥꯕꯒꯤꯗꯃꯛꯇ ꯌꯥꯝ ꯇꯣꯏꯅ ꯈꯠꯅꯈꯤꯕ ꯑꯍꯜ ꯑꯗꯨ ꯂꯦꯞꯇꯨꯅ ꯂꯩꯕꯗꯨꯗ ꯆꯅꯨ ꯁꯒꯣꯜ ꯒꯥꯔꯤꯗ ꯐꯝꯂꯝꯕꯗꯒꯤ ꯀꯨꯝꯊꯔꯛꯂꯒ ꯍꯥꯏꯔꯝꯃꯤ ꯏꯄꯨ ꯃꯁꯛ ꯈꯪꯕꯤꯔꯤꯕ꯭ꯔꯥ ꯅꯁꯨ ꯑꯩꯍꯥꯛꯄꯣ ꯀꯅꯥꯅꯣꯅꯦ ꯑꯩꯗꯤ ꯃꯁꯛ ꯈꯪꯗ꯭ꯔꯦꯅꯦ ꯁꯦꯠꯂꯤꯕ ꯅꯪꯒꯤ ꯐꯤꯖꯣꯜ ꯑꯗꯨꯅꯔꯥ ꯀꯔꯤꯅꯣ ꯅꯨꯄꯤ ꯃꯆꯥ ꯑꯩꯗꯤ ꯈꯪꯕ ꯉꯝꯗ꯭ꯔꯦꯅꯦ ꯏꯄꯨ ꯑꯩꯍꯥꯛ ꯏꯄꯨꯒ ꯉꯥ ꯃꯃꯜ ꯇꯥꯕꯒꯤꯗꯃꯛ ꯌꯥꯝꯅ ꯇꯣꯏꯅ ꯊꯝꯅꯥ ꯄꯥꯠ ꯃꯄꯥꯟꯗ ꯈꯠꯅꯈꯤꯕ ꯏꯄꯨꯅ ꯌꯥꯝꯅ ꯇꯣꯏꯅ ꯉꯥꯌꯣꯟꯕꯤ ꯑꯐꯥꯎꯕꯤ ꯍꯥꯏꯕꯤꯕ ꯇꯣꯝꯕꯤꯒꯤ ꯃꯆꯥꯅꯨꯄꯤ ꯆꯅꯨꯗꯨꯅꯤ ꯃꯁꯤꯕꯨ ꯑꯣꯏꯊꯣꯛꯄ ꯌꯥꯒꯗꯧꯔꯤꯕ꯭ꯔꯅꯦ ꯉꯥꯌꯣꯟꯕꯤꯅ ꯉꯥꯌꯣꯟꯕꯤꯅꯤ ꯃꯍꯥꯔꯥꯅꯤꯅ ꯃꯍꯥꯔꯥꯅꯤꯅꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯇꯣꯝꯕꯤꯒꯤ ꯃꯆꯥꯅꯨꯄꯤ ꯆꯅꯨꯗꯤ ꯁꯤꯈꯤꯕ ꯀꯨꯏꯔꯦꯗ ꯏꯄꯨ ꯉꯥꯌꯣꯟꯕꯤꯅ ꯃꯍꯥꯔꯥꯅꯤ ꯑꯣꯏꯕ ꯌꯥꯗꯦ ꯍꯥꯏꯕ ꯂꯥꯏꯒꯤ ꯋꯥꯌꯦꯟ ꯑꯃꯠꯇ ꯂꯩꯇꯕꯅꯤꯗ ꯏꯄꯨꯁꯨ ꯈꯪꯂꯝꯒꯅꯤ ꯅꯁꯨ ꯑꯩꯉꯣꯟꯗꯒꯤ ꯅꯨꯃꯤꯠ ꯊꯥ ꯎꯕꯗꯤ ꯏꯄꯨꯅ ꯍꯥꯜꯂꯤꯕꯅꯤ ꯁꯤꯈꯤꯕ ꯅꯠꯇꯦ ꯅꯁꯨꯁꯦ ꯏꯄꯨꯅ ꯏꯃꯥꯗ ꯍꯥꯏꯖꯤꯜꯂꯝꯕ ꯇꯝꯁꯤꯜꯂꯝꯕ ꯋꯥ ꯃꯌꯥꯝ ꯑꯗꯨꯅ ꯏꯃꯥꯅ ꯑꯩꯕꯨ ꯐꯨꯗꯧꯒꯤ ꯇꯧꯕꯗꯨꯗ ꯀꯤꯗꯨꯅ ꯄꯥꯠꯄꯥꯟꯗ ꯂꯣꯠꯇꯨꯅ ꯂꯩꯕꯗ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯔꯥꯖꯀꯨꯃꯥꯔꯒ ꯊꯦꯡꯅꯖꯗꯨꯅ ꯑꯩꯕꯨ ꯃꯥꯒꯤ ꯇꯂꯣꯏꯁꯤꯡꯗ ꯆꯜꯍꯟꯕꯤꯗꯨꯅ ꯉꯁꯤꯗꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯂꯩꯖꯔꯤꯌꯦ ꯍꯧꯖꯤꯛꯇꯤ ꯉꯥ ꯌꯣꯟꯕꯁꯨ ꯐꯪꯗ꯭ꯔꯦ ꯅꯨꯡꯉꯥꯏꯇꯦꯗ ꯏꯄꯨ ꯀꯣꯅꯨꯡꯗ ꯅꯨꯡꯉꯥꯏꯅ ꯂꯩꯕꯁꯦ ꯏꯄꯨꯒ ꯇꯣꯏꯅ ꯈꯠꯅꯕꯁꯨ ꯐꯪꯗ꯭ꯔꯦ
Hera nupi masa. Aibu ahal oire haiduna. Adumna laknaganuda. Nangna phana manaba hotnarabasune aina thajabidauba nate. Tasainamaki ahal aduna Chanubu masak khanglamde setliba Maharani amagi phizol laitengliba mayam aduda. Asamna matam khara amuk haujinkirami. Laima iningthau kari haibiningbage nanai nubida. Aina asum khallibane. Imau Chanugi mamaga maupa nupagado konung asida thambirasira haiduna. Iningthau na haibiriba wado yamna phaba wafamni. Nanai nubi aihaksu wafam aduda ayetpa amata pijaningdana yajari. Adudi ai imauge ijaga kauduna haikrage. Ningthau thauna amade Maharani Chanuda mapa ibungo chingsang ambana wafam pumba haikirami. Mapa ibungogi yathang phanglabada thauna magi manai khara thaduna manem tombi amade masenupa tom chabu konung asida lainabagi damakta laurunaba thakirami. Tomcha amadi tombi konungda lanmi singna lauraduna makhoi mayam pulap konung asida yamna nungaina nungsisana na amade harauta yamna punna laimina. 。         Thank you.